ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯅ ꯌꯦꯡꯕꯤꯔꯤꯕꯁꯤ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯅꯤ ꯏꯝꯄꯦꯛ ꯔꯤꯄꯣꯔꯇꯔꯁꯇ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦ 19ꯗ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯁꯦꯔꯧ ꯑꯃꯁꯨꯡ ꯁꯨꯒꯨꯅꯨ ꯑꯦꯔꯤꯌꯥꯗ ꯈꯨꯟꯗꯥꯔꯤꯕ ꯃꯩꯇꯩꯁꯤꯡꯒꯤ ꯌꯨꯝ ꯀꯌꯥ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯃꯩ ꯊꯥꯗꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯗꯥꯈ꯭ꯔꯕ ꯃꯇꯨꯡ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗꯒꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯈꯤꯕ ꯁꯨꯒꯨꯅꯨ ꯃꯥꯟꯗꯣꯞ ꯑꯋꯥꯡ ꯂꯩꯀꯥꯏ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯉꯥꯉꯣꯝ ꯅꯦꯕꯤ ꯀꯧꯕ ꯆꯍꯤ ꯅꯧꯔꯤꯕ ꯅꯍꯥ ꯑꯃ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯈ꯭ꯔꯕ ꯃꯇꯨꯡ ꯉꯔꯥꯡ ꯀꯣꯠꯁꯣꯝ ꯚꯤꯂꯦꯖ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯀꯨꯀꯤ ꯈꯨꯜ ꯑꯁꯤꯗꯒꯤ ꯐꯪꯈ꯭ꯔꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8 ꯇꯥꯕ ꯃꯇꯝꯗ ꯖꯦꯅꯤꯝ ꯍꯣꯁꯄꯤꯇꯥꯜꯗ ꯌꯧꯔꯛꯇꯨꯅ ꯊꯝꯈ꯭ꯔꯦ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯄꯠꯊ ꯄꯨꯝꯊꯔꯕ ꯁꯔꯨ ꯄꯣꯂꯥꯡ ꯉꯁꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯖꯦꯅꯤꯝ ꯍꯣꯁꯄꯤꯇꯥꯜꯗ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯔꯒꯅꯤ ꯍꯥꯏꯕꯒꯤ ꯔꯤꯄꯣꯔꯠ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯅꯍꯥ ꯑꯁꯤꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯨ ꯊꯥ ꯑꯁꯤꯒꯤ 30ꯗ ꯀꯨꯀꯤꯁꯤꯡꯅ ꯊꯥꯗꯣꯔꯛꯈꯤꯕ ꯃꯤꯑꯣꯏ ꯑꯃ ꯊꯥꯡꯅ ꯂꯦꯟꯗꯨꯅ ꯍꯥꯠꯄꯒꯤ ꯁꯛꯇꯝ ꯑꯃ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯤꯡꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯔꯥꯡ ꯏꯃꯨꯡ ꯃꯅꯨꯡꯅ ꯄꯨꯂꯤꯁꯇ ꯔꯤꯄꯣꯔꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯀꯨꯀꯤ ꯈꯨꯜ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯊꯤ ꯍꯨꯝꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯀꯣꯛ ꯑꯃꯁꯨꯡ ꯃꯁꯥꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯇꯥꯔꯒ ꯈꯣꯡꯕꯥꯟꯒꯨꯝꯕ ꯖꯒꯥ ꯑꯃꯗ ꯐꯨꯝꯗꯨꯅ ꯂꯩꯔꯝꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯧꯈꯠꯂꯕ ꯃꯇꯨꯡꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8 ꯇꯥꯕ ꯃꯇꯝꯗ ꯖꯦꯅꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯤꯔꯦꯜ ꯁꯪꯗ ꯊꯝꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯁꯨꯝꯂꯕ ꯃꯤꯌꯥꯠꯁꯤꯒꯤ ꯃꯇꯥꯡꯗ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯁꯨꯡ ꯂꯩꯀꯥꯏꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯀꯔꯤ ꯇꯧꯔꯛꯄ ꯌꯥꯕꯒꯦ ꯍꯥꯏꯕ ꯈꯣꯡꯊꯥꯡ ꯑꯃ ꯂꯧꯈꯠꯂꯛꯀꯗꯧꯔꯤ ꯄꯟꯕ ꯌꯥꯕꯗꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗꯒꯤ ꯉꯥꯉꯣꯝ ꯅꯦꯕꯤ ꯍꯥꯏꯔꯤꯕ ꯅꯍꯥ ꯑꯗꯨ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯈ꯭ꯔꯕ ꯃꯇꯨꯡ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯍꯥꯛ ꯁꯤꯔꯝꯂꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯒꯤ ꯃꯍꯨꯠꯇ ꯄꯥꯡꯒꯣꯡꯅ ꯃꯍꯨꯠ ꯁꯤꯜꯂꯒ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯐꯥꯎꯕ ꯄꯥꯡꯊꯣꯛꯄ ꯂꯩꯈ꯭ꯔꯕꯅꯤ Manipur Police da makhoi Facebook account da thadorappa report amagi matung inna khoi tongan tongan mpham khoi nakase check post ama puthama pan hangduna akan mong section tharam kya lakhatli hairi loinana highway national highway number 39 amasung national highway number 2 da khoi akan section tharanga loinana gari kya rom su ifal jaro khoi hairi loinana ifal city koi bada su amasung natural sing gi mafam kya da su khoi nakase post hangduna achar ocean check tawduna pamda thodok thokna ba akan section tharang kya lakhatli hairi Parliament MP sing na ayat papir basu lebak si sawkat thorang ki thabak te domak makha sathagi gani haina lebak asi Prime Minister Narendra Modi na hairi Lok Sabha mikhal mamang da pangthok kadaba Parliament ki aroi ba session haudringai da Prime Minister Narendra Modi na ngasi lebak asi sawkat thorang asi thak amada yawbo ngamle amasung miyam gi thawjal ga loinana umna ma konsin ba yauna maikai suna sawkat thorang gi maikai da changsin gani haina phongdokre budget session mamang da chanabi ama oina paumi sing da wangang laduna Prime Minister Narendra Modi na ram ga loinana makhoi bu Hagat ki amasung mikhal mamang da mapung phaba budget pi nabagi chanabi ama adumak chathaduna lakli haiki